Hello ma'am puramappu amkasu hanna ikoknana khoiramjari ma'am ngasise ko ai ma'am da sum wari kitang share tawjage haina video se semjarakpane ko ma'am hojik so akhoi manipur gi phibam asi sathina phatri ko ma'am haidi hoi ihobudi kitang budi tapthari haina di pau tai adoraga su awaba ma'am doidi chathok chasin gi problem sing sidi hajibo solve oidri haina di khangjare ko ma'am ado aina ma'am da kitang wari share tawjaningyebako ado ma'am aisu ko waidi wase yamna ngangba hijade dugaidi yamsu khangjana ngangjaba natebako sum aigi manungda laijaba aidi aina ma'am da hainingba wahai khara tang thamjage aina video se semjabani ma'am hojik ko akhoi imphal dagi sum koiba chatpa khangde tour toba sing ko imphal da hanba ngamdabadagi lambida panba leibadagi ko akhoi kasar gi bantarapur haiba mafam duga mioi kunthra haira kunthra mathoi dumaina hojik lai haina pau tai ko sum social media da facebook ta dum ure ko akhoi barak museum and library bantarapur haiba mafam duga ko ado makoina haidi awaba taraba singko manipur chatlaga mateng pangba ngamdraga su akhoi kasada leina makoi awaba taraba singi mateng pangbiri se yam sathina harawi yam sathina nungai ko barak museum bu hainga leitana thaga chari mayam akhoi su adum ara angamba mateng adum pangjage haidi khaleba ko haidi akhoi su yamna leijaba budi natte adoraga su khitang torasu ko awari nge matam siga mateng pangjaningi ado ma'am wari amtanga haijagebako hojik manipur da thoi bai hausiga ko akhoi kasar macha singsu mayam dodoga haidi pandana dugaidi larik tambabu oiro thabak subabu oiro ko mayam pallaga leiko lanjena ba mayam jawrebako asi mayam sigi marak siga ko aigisu angang ani khak yaujariebako ado makoisu yam sathina wa fibam da taraga leiri makoisu awaba kaya amarom se mayoknari ko du makoina dumaina mayoknari mina akoisu yumda leibase yadrebako sathina wa handak numit mari mangani se kamaina tawraga lenki kamaina wai haise ko sathina wai hoi mayam punamaksu wanarinebako dei manipurda leiba ima iben ichilina mayam punamaksu warini yam sathina nungaite akhoigisu angang ani khako akhoigi nupa handudi ko aiga hek thangnabado mabudi manipurda handagi sum chahi ani hum dum thabak tawraga leyebako do ma handak suti lamebako jumda dum khara yausangi matam dugani kuina sum leirameba aduga akhoigi angang ama pitru pikpa angang ama ko yamna haidi apikpa angang amasu mayamba se chatpasiga khrani tang koiroge dai lokta ka do koiroge haina ko manipur se yam chatningi haina ko de akhoina su sum school se admission tawba di lorebako aduga dum school da kitang hawbado kaino tawdri haina ko duduna kharani sum koijarusanu haina akhoina thagibanebako aduga masu pura dosa nange ma'am doga halak kadabagi haidi halak kuina di chatli nateba dum tara tramngani mukidamakta chatpaneba aduga moisu laibak thiba thawdo haigadra kari haini khangdre ma'am moisu lanjena bada yaure moisi ahan bada ko chur chatpudaneba moina leido ko hek ihau thopa mafamse men mafamse siganeba moina leiramise ado moina leise maitai mayumda budi natte haina haibako adoraga su maitai natraga su yam sathina di luna tauri moina su ko yam phajana yengsanbiyabako angang singduga ado ahan bagi sangwanje numit ki sanda dagi nina ko thoise ko asigi sanda asiga isi dum pau tareba duduga call tawbada ko moi adugi nungdang do madi sum ihause kansalaga su poto haidi dona mitomdi dum leirebako adolaga moima leiba imungnasu dum haramani ihause dum kansalaktori noi siga leiba se nungaigadra kaida kamai tawni moina budi kasum tawroi doraga su maitai thami haina mo problem lakadra dumaina khanabadagi moise nongan wa hingdoma leraga nongalaga kumthareba kumtharaga mafam amada changjari ai mafam amda changi mafam siga sune ngahaktang leira matungda nongmai mayam kapsalakpa khochalakpa mayam tawra maneba dugaidi thawai kanaba haina ko angai ro thoklaga mu jungle da mu ngahaktang leire hai mane adui matungda ko amu kumthara amaneba tamda ko
ꯂꯝꯕꯤꯗ ꯀꯨꯝꯊꯔꯛꯄꯁꯤꯒ ꯃꯩꯇꯩ ꯏꯃꯨꯡ ꯃꯌꯥꯝ ꯈꯔ ꯊꯦꯡꯅꯔ ꯃꯥꯅꯦ ꯑꯗꯣ ꯃꯣꯏꯁꯤꯡꯅ ꯃꯣꯏꯗ ꯍꯪꯉꯤ ꯍꯥꯏꯀꯣ ꯅꯣꯏ ꯃꯩꯇꯩꯔꯥ ꯍꯥꯎꯔꯥ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏꯗꯤ ꯁꯤꯁꯤꯒ ꯊꯕꯛ ꯇꯧꯕꯒꯤ ꯂꯥꯛꯆꯕꯅꯤ ꯈꯣꯠꯆꯕꯅꯤꯅ ꯍꯥꯏꯕꯗꯨꯒ ꯅꯣꯏ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯥꯏꯅꯀꯣ ꯊꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯕꯦꯅꯥꯀꯥꯟꯗꯤ ꯄꯥꯔꯠ 2ꯒꯤꯁꯨ ꯃꯤ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯣ ꯃꯣꯏꯅꯁꯨ ꯑꯀꯃꯨ ꯂꯝꯕꯤ ꯈꯥꯏꯕꯣꯛꯇꯒꯤ ꯂꯧꯕ ꯂꯥꯛꯑꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯦꯕ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯤ ꯁꯨꯝ ꯁꯦꯞ ꯑꯣꯏ ꯍꯥꯏꯅꯗꯤ ꯍꯥꯏꯗꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯤ ꯃꯌꯥꯝꯁꯨ ꯑꯗꯨꯒ ꯂꯩ ꯑꯗꯨꯒ ꯂꯩꯔꯒ ꯅꯣꯡꯃꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯃꯐꯝꯗꯣ ꯂꯩꯔꯦꯕ ꯑꯗꯣ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯊꯪꯒꯤꯀꯣ ꯏꯔꯥꯏ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯁꯤꯒ ꯄꯨꯡ 10:30ꯒꯤꯁꯤꯒ ꯑꯩꯅ ꯀꯣꯜ ꯇꯧꯕꯅꯦ ꯃꯈꯣꯟ ꯉꯥꯛꯇ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯔꯦ ꯆꯤꯆꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯟꯅ ꯃꯣꯏ ꯑꯅꯤꯈꯛ ꯆꯪꯉꯛꯑꯒ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤ ꯈꯣꯠꯂꯤ ꯅꯣꯡꯃꯩ ꯀꯥꯞꯄꯩ ꯈꯣꯠꯂꯦꯅ ꯍꯥꯏꯔ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯋꯥꯕ ꯐꯤꯕꯝꯗ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯁꯤꯒ ꯀꯃꯥꯏꯅ ꯂꯩꯅꯤ ꯃꯌꯥꯝ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ 5ꯅꯤꯁꯤꯒꯀꯣ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯩꯅ ꯂꯦꯟꯈꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯈꯤ ꯍꯥꯏꯗꯣꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅꯇ ꯈꯪꯉꯤꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯋꯥꯈꯜ ꯆꯤꯟꯇꯥ ꯄꯨꯝꯅꯃꯛꯀꯣ ꯃꯤꯍꯨꯟ ꯊꯥꯎꯟꯒ ꯑꯝꯇ ꯌꯥꯎꯗꯦ ꯋꯥꯟꯊꯗꯦ ꯇꯧꯅ ꯀꯞꯄꯣ ꯂꯥꯎꯕꯣ ꯇꯧꯔꯒ ꯂꯩꯔꯛꯏꯅꯤ ꯑꯗꯣ ꯉꯔꯥꯡꯗꯩꯗꯤ ꯈꯤꯇꯪ ꯐꯔꯦ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯦꯀꯣ ꯃꯣꯏꯁꯨ ꯁꯦꯞ ꯑꯣꯏꯕ ꯖꯒꯥꯗ ꯂꯩꯕꯅꯤꯅ ꯍꯣꯏ ꯊꯣꯏꯗꯣꯛꯄꯕꯨꯗꯤ ꯀꯩꯁꯨꯝꯕꯨꯗꯤ ꯇꯧꯗꯦꯕꯀꯣ ꯇꯧꯗ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯑꯃ ꯃꯌꯥꯝ ꯇꯥꯔꯒ ꯋꯥꯈꯜꯁꯦ ꯀꯔꯤ ꯐꯥꯎꯅꯤ ꯑꯇꯩ ꯃꯇꯝꯗꯁꯨꯀꯣ ꯃꯌꯥꯝ ꯇꯦꯟꯁꯟꯕꯨꯗꯤ ꯌꯥꯝ ꯂꯩꯕꯀꯣ ꯂꯩꯔꯒꯁꯨ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯁꯤꯒꯤ ꯃꯇꯝꯗꯨꯒꯗꯤꯅꯦꯀꯣ ꯑꯩꯅ ꯈꯟꯈꯤꯕ ꯋꯥꯈꯜꯁꯦ ꯑꯁ ꯑꯩ ꯂꯣꯏꯔꯦꯗꯅ ꯑꯩ ꯃꯥꯡꯖꯔꯦꯗꯅ ꯑꯩ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩ ꯏꯃꯨꯡꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯣꯏ ꯑꯉꯥꯡ ꯑꯅꯤꯅꯤꯀꯣ ꯑꯗꯣ ꯀꯩ ꯃꯣꯏꯅ ꯃꯩ ꯊꯥꯔꯣ ꯅꯨꯡꯗꯥꯡꯅꯤꯀꯣ ꯃꯩ ꯊꯥꯔꯝꯃꯦꯅ ꯈꯜꯂꯣ ꯃꯣꯏ ꯂꯩꯔꯤ ꯃꯐꯝꯗꯣ ꯍꯤꯡꯅꯕ ꯍꯥꯏꯅ ꯆꯦꯟꯅꯕꯗ ꯑꯉꯥꯡ ꯑꯅꯤꯁꯦ ꯈꯥꯏꯗꯣꯛꯅꯈ꯭ꯔꯣ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯄꯥꯏꯀꯣ ꯑꯃꯗꯤ ꯃꯣꯕꯥꯏꯜꯁꯨ パイで ꯑꯩ ꯑꯍꯟꯁꯤꯕꯨꯗꯤ ꯃꯣꯕꯥꯏꯜ ꯄꯥꯏꯕꯅꯤꯅꯀꯣ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯇꯣꯝꯕꯁꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯉꯔꯣꯏ ꯑꯩ ꯃꯨꯅꯨꯒ ꯀꯃꯥꯏꯅ ꯇꯧꯅ ꯄꯥꯎ ꯐꯥꯎꯅꯅꯤ ꯑꯗꯣ ꯃꯥꯗꯤ ꯐꯣꯟꯁꯨ ꯄꯥꯏꯈꯤꯗꯦ ꯀꯗꯥꯏꯗ ꯂꯩ ꯀꯩꯗꯧꯏ ꯀꯔꯤꯝ ꯈꯪꯉꯔꯣꯏ ꯑꯩ ꯄꯨꯔꯥ ꯃꯥꯡꯉꯦꯗꯅ ꯑꯩ ꯀꯗꯥꯏꯗ ꯅꯣꯏꯅ ꯑꯉꯥꯡꯁꯦ ꯊꯤꯔꯨꯗꯣꯏꯁꯦ ꯑꯩ ꯑꯟꯊꯣꯛꯄ ꯊꯥꯔꯝꯃꯕꯅꯤꯀꯣ ꯑꯁꯤꯒꯤ ꯋꯥꯈꯜꯁꯤꯒꯅ ꯑꯩꯁꯦ ꯄꯨꯔꯥ ꯂꯣꯏꯕꯅꯦꯕ ꯄꯨꯔꯥ ꯂꯣꯏꯕ ꯍꯥꯏꯁꯦ ꯄꯨꯔꯥ ꯂꯣꯏꯕꯅꯦꯕ ꯑꯩ ꯑꯁ ꯑꯩ ꯀꯩꯒꯤ ꯊꯥꯏꯅꯣ ꯃꯃꯥꯁꯤꯅ ꯀꯩꯒꯤ ꯊꯥꯏꯅꯣ ꯁꯤꯒꯤ ꯈꯟꯕꯁꯤꯒꯅꯦ ꯑꯩ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯥꯡꯉꯦꯗꯅ ꯍꯥꯏꯅ ꯈꯟꯈꯤꯕꯁꯦ ꯑꯁ ꯑꯗꯨꯒ ꯄꯨꯡ 12 ꯇꯥꯕꯁꯦ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯦ ꯈꯔ ꯐꯔꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯡ 1ꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯦ ꯃꯣꯏ ꯑꯃ ꯇꯨꯝꯅꯔꯤ ꯈꯔ ꯑꯃ ꯁꯪꯅꯔꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯗꯨꯒ ꯄꯨꯡ 2:30 3 ꯐꯥꯎꯕ ꯑꯩ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯑꯗꯩ ꯐꯣꯟꯁꯤꯅꯅꯦ ꯇꯧꯕꯗ ꯑꯃꯨꯛꯄꯨ ꯊꯥꯡꯒꯠꯂꯛꯇ꯭ꯔꯕ ꯋꯥꯈꯜꯁꯤꯒ ꯁꯦꯔꯥꯟꯅꯕ ꯑꯃ ꯈꯜꯂꯦ ꯀꯩꯒꯤ ꯐꯣꯟ ꯊꯥꯡꯒꯠꯂꯛꯇ꯭ꯔꯤꯅꯣ ꯍꯥꯏꯅ ꯑꯗꯣ ꯑꯩꯗꯣ ꯅꯨꯃꯤꯠꯇꯣ ꯐꯔꯦ ꯅꯣꯡꯉꯥꯜꯂꯦ ꯄꯥꯎ ꯐꯥꯎꯅꯔꯦ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕꯁꯦ ꯀꯩꯗꯧꯔꯒꯦꯅꯦ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯤꯁꯦ ꯑꯗꯨꯒꯤ ꯈꯟꯕꯗ ꯑꯃꯨꯛ ꯀꯣꯛ ꯁꯥꯕ ꯑꯃ ꯁꯤ ꯌꯥꯝ ꯋꯥꯏꯇꯦꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯉꯥꯡ ꯑꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯕꯗꯣ ꯑꯃꯨꯛ ꯇꯥꯎꯔꯒ ꯎꯔꯒ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯅ ꯃꯣꯏ ꯋꯥꯔꯦ ꯍꯥꯏꯅ ꯀꯟꯕ ꯆꯠꯄ ꯉꯝꯒꯗꯕꯁꯨ ꯂꯩꯇꯦꯀꯣ ꯃꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏꯀꯣ ꯑꯗꯨꯒꯩꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯌꯥꯝꯅ ꯆꯥꯎꯗꯅ ꯈꯣꯠꯇꯅ ꯇꯧꯔꯗꯤ ꯐꯕ ꯑꯗꯨꯁꯨ ꯄꯤꯇ꯭ꯔꯨ ꯉꯥꯛꯇ ꯍꯣꯏ ꯑꯍꯟꯗꯨꯕꯨꯗꯤ ꯁꯨꯝ ꯈꯔ ꯀꯨꯏꯅ ꯂꯩꯁꯜꯂꯛꯑꯕꯅꯤꯅꯀꯣ ꯈꯔ ꯍꯥꯏꯅ ꯐꯔꯦꯕꯀꯣ ꯑꯗꯨꯒ ꯑꯃꯗꯨꯗꯤ ꯆꯍꯤ 13 ꯁꯨꯗ꯭ꯔꯤꯀꯣ ꯑꯉꯥꯡꯗꯣ ꯃꯥꯗꯤ ꯑꯗꯨꯝ ꯀꯣꯏꯒꯥꯏ ꯆꯠꯆꯕꯅꯦꯕꯀꯣ ꯑꯗꯨꯒ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯁꯨ ꯐꯥꯁꯤꯔꯦꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯒꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯃꯣꯏ ꯑꯅꯤꯁꯨ ꯁꯦꯞ ꯑꯣꯏ ꯍꯥꯏꯗꯤ ꯍꯥꯟꯅꯗꯒꯤꯕꯨꯗꯤ ꯑꯣꯏꯗꯣꯔꯒꯁꯨꯀꯣ ꯅꯨꯡꯉꯥꯏꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯃꯐꯝꯗꯨꯒ ꯂꯩꯕꯅꯤ나 ꯈꯤꯇꯪ ꯏꯍꯧ ꯀꯟꯁꯜꯂꯦ ꯍꯥꯏꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯀꯞꯄꯣ ꯂꯥꯎꯕꯣꯀꯣ ꯑꯗꯨꯒꯩꯗꯤ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯈꯪꯉꯝꯗꯦꯕ ꯑꯩꯇꯅꯦꯕ ꯈꯪꯉꯤꯁꯦ ꯑꯩꯈꯣꯏꯅꯕꯨ ꯄꯣꯠꯇꯣ ꯂꯣꯠꯄ ꯌꯥꯔꯣꯏꯗꯅ ꯍꯥꯏꯗꯤ ꯃꯣꯕꯥꯏꯜ ꯄꯥꯏꯔꯤ ꯐꯦꯁꯕꯨꯛ ꯄꯥꯏꯔꯤ ꯄꯨꯝꯅꯃꯛ ꯄꯥꯏꯃꯤꯅ ꯂꯣꯏꯅ ꯎꯏꯀꯣ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯅ ꯑꯃꯨꯛ ꯑꯗꯨꯁꯨ ꯌꯥꯝ ꯄꯥꯏꯗꯕꯅꯤꯅ ꯈꯪꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯣꯛꯎꯗꯦ ꯑꯗꯩ ꯃꯣꯏꯅꯁꯨ ꯍꯥꯏꯌꯨꯅ ꯍꯥꯏꯅ ꯍꯥꯏꯗꯦꯕ ꯑꯗꯣ ꯂꯩꯔꯒ ꯁꯨꯝ ꯂꯩꯔꯛ ꯂꯩꯀꯥꯏ ꯃꯤꯅ ꯇꯝꯕ ꯈꯣꯠꯄ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯃꯣꯏꯁꯨ ꯂꯩꯃꯤꯅ ꯄꯥꯎꯗꯣ ꯇꯥꯟꯅꯔꯦꯅ ꯃꯃꯥꯁꯨ ꯀꯞꯄꯅ ꯍꯥꯏꯗꯤ ꯑꯩꯁꯨ ꯀꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯕꯨ ꯍꯥꯏꯔ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯀꯣ ꯏꯃꯥ ꯑꯗꯩ ꯑꯩꯈꯣꯏ ꯆꯤꯆꯦ ꯆꯤꯌꯥꯝ ꯍꯣꯏ ꯑꯗꯩ ꯇꯥꯆꯧ ꯍꯣꯏꯅꯒ ꯊꯦꯝꯕ ꯈꯣꯠꯄ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯒꯤꯀꯣ ꯈꯔ ꯐꯩꯅꯤꯗꯩ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯒꯤꯁꯨ ꯃꯔꯤ ꯃꯇꯥ ꯂꯩꯌꯦꯕꯀꯣ ꯃꯅꯤꯄꯨꯔꯗ ꯇꯥꯆꯧ ꯍꯣꯏꯅꯁꯨ ꯄꯥꯎ ꯑꯃ ꯂꯧꯊꯣꯛ ꯇꯧꯔꯒ ꯁꯨꯝ ꯑꯩꯈꯣꯏ ꯃꯧ ꯑꯇꯣꯝꯕꯤꯒꯤ ꯑꯉꯥꯡ ꯑꯅꯤꯈꯛ ꯀꯩꯅꯣ ꯇꯧꯔꯤ ꯈꯣꯠꯂꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤꯈꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯈꯣꯠꯂꯤ ꯍꯥꯏꯅꯀꯣ ꯑꯗꯨꯝ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯊꯦꯝꯃꯤ ꯌꯥꯝꯅ ꯋꯥꯔꯨꯅꯨ ꯌꯥꯝ ꯈꯟꯖꯜꯂꯨꯅꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏꯀꯣ ꯑꯩꯁꯨ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝꯃꯤ ꯈꯣꯠꯂꯝꯃꯤ ꯑꯗꯨꯃꯥꯏꯅ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤꯀꯣ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯀꯣ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯁꯦꯞ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯀꯩꯁꯨꯝ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯁꯨꯝ ꯋꯥꯔꯤꯁꯦ ꯁꯤꯌꯔ ꯇꯧꯔꯤꯁꯦꯀꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯁꯦꯀꯣ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯖꯩꯀꯣ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯔ ꯑꯆꯧꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯤꯇꯪꯇ ꯑꯣꯏꯔꯁꯨ
ꯌꯨꯇ꯭ꯌꯨꯕꯔ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯏꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯑꯩꯒꯤ ꯑꯋꯥꯕ ꯃꯤꯀꯨꯞꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯒꯤ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯍꯧꯁꯤꯒꯀꯣ ꯀꯌꯥꯃꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯤ ꯍꯥꯏꯕꯁꯦꯕꯣ ꯍꯥꯏꯔꯒ ꯀꯥꯟꯅꯗꯦ ꯋꯥꯏ ꯍꯥꯏꯁꯦ ꯐꯠꯇꯦꯀꯣ ꯑꯗꯨꯕꯨ ꯁꯥꯊꯤꯅ ꯋꯥꯈꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯣꯏꯔꯒꯁꯨꯀꯣ ꯂꯣꯏꯈ꯭ꯔꯕꯅꯤꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯖꯅ ꯂꯩꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯏꯃꯥ ꯏꯄꯥ ꯄꯨꯝꯅꯃꯛꯁꯨ ꯌꯥꯝ ꯑꯋꯥꯕ ꯐꯤꯕꯝꯗ ꯂꯩꯔꯤꯀꯣ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝꯕꯨꯁꯨ ꯑꯋꯥꯕꯁꯤꯗꯒꯤ ꯈꯔ ꯌꯥꯡꯅ ꯊꯣꯛꯄ ꯑꯣꯏꯁꯅꯨ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯔꯕꯁꯤꯡꯁꯨ ꯈꯔ ꯌꯥꯡꯅ ꯐꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯗꯁꯨ ꯑꯩꯅ ꯈꯣꯏꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯣꯏꯗ ꯉꯥꯡꯗꯅ ꯌꯨꯝꯗ ꯌꯧꯕꯤꯔꯛꯄ ꯍꯥꯏꯅ ꯏꯁꯣꯔꯗ ꯈꯣꯏꯔꯨꯝꯖꯔꯤ ꯑꯗꯨ ꯃꯌꯥꯝ ꯂꯥꯟꯖꯦꯟꯅꯕꯨꯗꯤ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤꯀꯣ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯕꯟ ꯂꯩꯁꯜꯂꯛꯏꯁꯨ ꯀꯨꯏꯔꯦꯅꯀꯣ ꯑꯗꯨꯒ ꯔꯨꯝ ꯑꯃꯗ ꯁꯨꯝ ꯀꯨꯏꯅ ꯂꯩꯁꯜꯂꯛꯑꯁꯨ ꯆꯥꯅꯕ ꯈꯣꯠꯅꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯨ ꯂꯥꯛꯇꯕ ꯅꯠꯇꯦ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯨ ꯂꯥꯛꯏ ꯑꯗꯨ ꯑꯣꯏꯗꯤ ꯁꯦꯜ ꯅꯨꯡ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯂꯩꯗꯅ ꯍꯥꯏꯗꯤ ꯑꯋꯥꯕ ꯃꯇꯝꯁꯨ ꯂꯥꯛꯏꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯦꯅꯥꯀꯥꯟꯗꯤꯒꯤꯀꯣ ꯕꯦꯅꯥꯀꯥꯟꯗꯤ ꯄꯥꯔꯠ 1ꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯃꯦꯝꯕꯔꯁꯤꯡꯀꯣ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅꯁꯨ ꯃꯣꯏ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯀꯁꯥꯔ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯅꯤꯗꯨꯇ ꯅꯠꯇꯦꯕ ꯃꯌꯥꯝ ꯂꯩꯕꯀꯣ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩꯈꯤꯕꯁꯨ ꯌꯥꯎꯔꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯈꯤꯕꯁꯨ ꯌꯥꯎꯔꯤꯀꯣ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯋꯥ ꯐꯤꯕꯝꯗ ꯂꯣꯏꯅ ꯇꯥꯔꯤꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯂꯣꯏꯅ ꯇꯥꯔꯤꯅꯤ ꯑꯗꯣ ꯀꯁꯥꯔꯒꯤꯁꯨ ꯇꯥꯕ ꯃꯌꯥꯝ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯑꯩꯈꯣই ꯃꯊꯛꯀꯤ ꯂꯩꯔꯛꯀꯤꯁꯨ ꯑꯉꯥꯡ ꯏꯌꯥꯝꯕ ꯑꯃꯒ ꯑꯉꯥꯡ ꯑꯃꯈꯛꯀꯁꯨ ꯃꯣꯏꯁꯨ ꯑꯋꯥ ꯐꯤꯕꯝꯗ ꯇꯥꯏꯅꯦꯕꯀꯣ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇꯀꯣ ꯑꯩꯈꯣꯏ ꯕꯦꯅꯥꯀꯥꯟꯗꯤ ꯄꯥꯔꯠ 1ꯗ ꯂꯩꯕꯤꯔꯤꯕꯀꯣ ꯀ꯭ꯂꯕ ꯃꯦꯝꯕꯔꯁꯤꯡꯅ ꯃꯈꯣꯏꯗꯒꯤꯀꯣ ꯁꯦꯜꯈꯔ ꯁꯨꯝ ꯈꯥꯏꯅꯖꯔꯒ ꯃꯈꯣꯏꯗ ꯃꯣꯏꯅ ꯑꯋꯥꯕꯗꯨꯒ ꯃꯇꯦꯡ ꯈꯤꯖꯤꯛꯇ ꯑꯣꯏꯔꯁꯨ ꯄꯥꯡꯕꯤꯔꯤꯁꯦ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯕꯦꯅꯥꯀꯥꯟꯗꯤ ꯄꯥꯔꯠ 1ꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯒꯤꯀꯣ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯑꯗꯨꯒꯩꯗꯤ ꯀꯀꯥꯁꯤꯡ ꯃꯣꯏꯕꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯁꯨꯛꯌꯥꯝ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯁꯤꯒ ꯃꯌꯥꯝꯕꯨ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯑꯗꯩ ꯃꯌꯥꯝꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯁꯤꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯗꯣ ꯃꯈꯣꯏꯁꯨꯀꯣ ꯑꯩꯈꯣꯏ ꯅꯅꯥꯎ ꯑꯅꯤꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯀꯩꯁꯨꯝ ꯊꯣꯏꯗꯣꯛꯄꯕꯨꯗꯤ ꯇꯧꯗꯦ ꯑꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯑꯩꯅꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦꯀꯣ ꯑꯗꯨꯒꯤ 4-5ꯅꯤꯁꯤꯒ ꯑꯩꯅ ꯋꯥꯈꯤꯕ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤꯅ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝꯗ ꯈꯤꯇꯪ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯈꯣꯏꯔꯝꯖꯔꯤ